Jiribam District ki manung channa leiba tongan mafam singda afaba makalgi IED yauna bom kapthakre. Yum amadi mal chang kaya amang ata thokre hairiba thodok asi ngasi nongalamdai pung ani makhai amadi pung mari taba duwaida kuki terrorist singna bom adu kaptharakibani hairi. Ngasi thokiba thodok adu da yum amadi lanthum sting sokhan graba sing adugi Hari Nagardagi Ningthaujam Nabasing Atopaming Brazamohan Apokpa Laikhidraba N Boro Babu Singh Butangkhal Kunjabondagi Khairakpam Puja Devi Mapuroiba KH Akash Singh Gokhaldagi Maibam Sarat Singh Hairiba Singh Asi Boro Bekra Gram Panchayat ki Manung Chana Leiba Mafam Singh ni Ningthaujam Naba Atopaming Biramohon na haibada Misak asigi oinadi mamangda mahaki yumsu maina tumna thakraba matungda ngarang mahaki hauzik leihoriba sangoi aduda IED tauraga thugaiba oigani hairi. Maibam Sarat ki Farmer Club Sanglen asi maina tumna tharamle amadi KH Pujagina yum maina tumna tharamle hairi. Hairiba thagdok asi thokdringai mamangda mafam asida leiriba 39 AR na mafam asida leiriba mioi sing asi Cheksin na lainaba khangan lambasu lay haina mafam adugi miyoy singna fongdorakli.